ngasi numida waram phong kiba tungan ba manipuri si phong singdagi amasum thokiba thado wathok singdagi maru oibe I pauk sing khongasaraga manipur top channel gi maikei digi mayam na thamjagi ahan bada chief minister gi Khongchat boycott Touragani ziribam gi Borobetra Higher Secondary School dagi handak ozani pan transfer tokiba dubu yaning da ba phong doktuna school sigi mairoi singna khongjang sangsinkhre ngasi gi khongjang sangsin badu da sarugya kiba mairoi singna lakliba November kunga humdoi fawbagi manungda transfer tokiba oza sing asi thabirakpa natragana mo thabiraktrabadi lakliba tang kunga humdoi gi chief minister gi ziribam Khongchat boycott tawgani hayi haina pawsina makhatana phongdorakli atopa paw manamo admission ga mari lainana sathariba inquiry asi athubada loisin biduna mahairoi singi singnaba madi samamnaba si kokhanbiu emsu COVID-19 maram oiduna offline class tawa yadana lakiba DMCTE gi haujik laidib admission na singbagi wathok singa si loisindana college asigi authority na class hauna ba thorang tarokliba asina mahairoi singi maraibak tambang amdabagi phibam ama oirakli haina All Manipur Student Union MSU na thadorakpa sirol amada phungdorakli sirol aduna makhatana hai asiguma khudong sadaba kaya si thoktana ba hayeng pangthokadoriba inaugural kam orientation program asi pangthokbidana ba MSU na DMCTE gi authority da appeal torakli admission ga mari lainana sathariba inquiry asi athubada luisin biduna mahairoi singi singnaba madi samamnaba si kokhan biduna athubada normal class hawhonana ba mari lainaba singi pukningsu emsu na singsilakli atopa pawamana sayeningai oireba farm law ahumak handokna ba government na warep lokre Uttar Pradesh amasum Punjab kumba state khara de election gi matam tha khara ta ngaisilagla sigi mangoinana leiwa asigi mafam pumbada sahi amarom protest tawduna yaningdaba utlingai sairakta Prime Minister Narendra Modi na ngasi yenaningai oiraba lawmi gi lo ohumak handokna ba government na warep lawre haina lakthokre warep asi ngasi Guru Nanak ki mapok numita pangthokpa Guru Puwar kumay asi maru oina Punjab ta pangthok lingai matamda oidi ngasi Prime Minister Narendra Modi na warep asi miyamda lakthokladuna maangna phongdokhibada lawmi isilinaw loinamakta lo sigi maramda ningthina adumadu khangan mangam khidre masigi damak jati asina ngakpina bahijaki ngasigi Prakash Parab ki numit asida kanabusu moral sibigi matam nate adubo aikhoina farm law ahumak lauthoknaba warep lawre haina Narendra Modi na lepak miyamda lauthoki tha sigi aroibe sarukta pangthokodoriba parliament session da law singasi handoknaba process punamak loisilagani haina su phongdoki ngasi asi Guru Puruf ki sienglabat numit oibana protest toriba lawmi singna labukta madi yumda hanbiduna anauba khongthang ama haunabasu appeal toki maangna makhatana phongdokibada mamangna tawkiba madi honakiba punamak lawmi singi damaktani haujik tawriba punamak asisu lawmi singi damaktani haina phongdoki Prime Minister Narendra Modi gi warep asibu taram okladuna leibak asigi mafam kyada lawmi singna haraute amba phongdokre haina supali amaromdana ban sagaloi Hill Area Committee na puthokliba ADC bill bu Manipur Legislative Assembly gi akanaba session kauduna khanagadabani haibaga loinana atsumna Hayengdagi hauduna pungkun gamari gi total shutdown amasum economic blockade kauribasida sagoloi haina Joint Tribe Student Association JTS na thadorakpa sirol asida su phongdorakli atopa pawamana government na thadarakpa development gi fund singi mafam kharada phangdaba yaure UCM United Committee Manipur UCM gi Technopal Block Unit hangdokhi bagaloinana makoi bu wasak lawbagi thoram ama ngasi Aimol Khudom Phai Community Hall pangthokre thoram aduda singsa lakpam Sumsuan gir UCM gi President Jai Chandra Konthaujam Aimol Cultural Association gi Secretary Rongai San Chief Guest President amadi guest of honor oina saryaki thoramadura president gi world period no UCM gi president Jai Chandra na phongdokibada singi mafam singda UCM gi unit hangbagi maruiba maramdi manaba khunai nungsi sanaba iramdam ama semlasi habigi wakalonda hangdokpani makhatana hangdokhigani Government of Manipur thadariba development gi thabak thoram sing mafam kharada district beneficiary da yaudaba haibisi lebak thibani
ngasi gi lengang na English ing ani ga kun ga mathoi gi financial year da sada 45.75 development fund da thadarabasu singi manung hanjin mafam kharada electric fangdaba lambi thong leitaba loinana mahairoi sing electric tambada mateng oinaba piriba scholarship ngasi fawu khudong saba fangdaba kya yauri hainisu phungdorakli Makasa tharakpo ina ngasi state si go riba COVID-19 update ma'am na thamjage ngasi go riba positivity rate si 3.2% ni miyo hum COVID-19 na positive oiba laikidre haina su claim tawri aduga miyo yangkhai ge tarena nauna ngasi COVID-19 na positive oiba thengnarakre aduga miyo lising amaga satret ko humdraga ni pana COVID-19 test toki hari ngasi COVID-19 na positive oirakraba miyo yangkhai ge taret asi Bisnupurdagi ani Sandeldagi ama Imphal East dagi Touragani thoi Imphal West dagi Nifuga mathoi Kamjong dagi ama amasum ngasi COVID-19 na positive oiduna laikhidre hairiba mi ahum asi Sandeldagi ama Imphal West dagi ama Kaksing dagi ama puna ahum laikhidre hainasu claim tawri atopa pawmana City Police na ILP card paidaba non local kuntraga manga ngasi su lokhatkre India ki tuan state kya de ki Manipur sanglakliba non local sing asi inner line permit ILP pass paibra haibigi drive city police na ngarang de hong sathaba hokraba matungda ngasi su Imphal West police district police ki ASP Dr S Ibomsa ki miyang makhara city police ki OC inspector Sudirna lusingba police team amana station asina konba Imphal gi mafam singda drive sathabada ILP gi pass pairam daba amadi pass pairaba su matam loiraba na local kya thingnare haidi ngasi gi drive aduda punana local kuntra ga manga ILP pass pairam daba amasum matam loiraba sing renew tawdaba ngak to enamki hairiba na local singa si city police na lokhalaba matungda Imphal West police da mari lenaba ILP pass launaba amadi renew taunaba khusinabagi thabak lokhatkre hainis pali loshila koina topa paw khurana covid care center singna mathau tawriba doctor nurse amadi multitasking staff singi tha ahungi tolop pibidana laknabire Manipur COVID-19 gi first wave ki saitheng fanglakpa matam adudagi hauna state asigi covid care center singda laisat asi thengnana baga mari leinana daily wages contract basis ta hapki doctor nurse amadi multitasking staff singna masagi mathau masakangna pangthoktuna laklabasu tha ahum gi pifam thokpa tolop pibidana laknabire haidi pausi asina phangwa pawgi matung inadi Imphal gi Lamphel pat leiriba covid care center RD wing da thabak tawduna lakliba multitasking staff tara nurse taraga mapanamadi Doctor Taragi pifam thokpa tolop tha ahum subna pibidre mathakta pankribi staff singasi pungkun ga mari subna mathau ningthina pangthoktuna lakhi adubo lamdam asigi khwaidagi sawba ningol sakobagi kumai asigi damakta oinasu makhoigi tolop pibidana awaba kya mayuknan khairi pau sin hai RD wing Lamphel de leiriba covid care center asida mathau toribe multi tasking staff tara asigi thagi tolop lupa lising taraga mangani nurse taraga mapana sigina thagi tolop lupa lising kuntra duga doctor taragi na thagi lupa lising humdrani masigi mathakta multitasking staff ki incentive oina nomodal pasa magyangkai nursing ina nomodal lupa sahum amadi doctor singina nomodal lupa sawa pigadaba dusu pibidana lairi hari Thahum gi tolop amadi phangpham thokpa incentive ki senpham pibidana lairiba multitasking staff nursing amadi doctor singa siga unaduna pausi asiga wari sanaba matamna makoi tha ahum tolop pibidana leiba sina aduki matik awaba may unare imung manungi phibamsu soksilakle maduna lainga ki mari leinaba authority na makoi gi awaba si ubiduna phangan pham thokpa tha ahum gi tolop phangan biu haina supali Amaromdana Myanmar border lanthok lansin tawduna drug karbar tawba miyu ama yamlaba number 4 ka konana na police na fare mayai kaba drug lalonba singi mathakta na police na satharakpa drive ki saruk ama oina ngasi naf ki SPK mega sindrugi lamjing makhada naf ki osina lusingba police team ama na ngasi ayuk pung tararom taba matamda lilong thongkhong manakta miyu ama number 4 ka konana fare hadi na police ta ki phangba pawgi matung inadi faraba miyu sigi maming Zamthong Tuboy say nifuga mga apokpa Zangpao Tuboy kawi Technopal district ki More part 1 ngamkhai Hayengdagi ni hain supali Loshilakpo na tendakpa headlines amaga thamjage atsumgi pungkun ngamari total shutdown sagoloi ZTSA atsumgi pungkun ngamari total shutdown sagat keni
KSO Hill Areas Committee na puthokhiba ADC bill bu Manipur Legislative Assembly gi akhanaba session ama kauduna khanabidi loinana Manipur lengana bill asi na thainaba hotnai haibigi maralda pendaba phungdongladuna All Tribal Student Union Manipur asumna Hayengdagi pung kungamari gi total shutdown amasung economic blockade tawgodoriba sida sakoloi haina Joint Tribe Student Association JTS e nangasi press ta thadorakpa sirol amanasu phungdorakli अदुग मैं हाउस को इनदी पाउस मतंग से लुसिनजरगे मसुम पाथोक्सगी बद सोखि बलान खि बेकिया यावरसु माम नंगाकपि गने मसुम मतम गे मरुबि इ पाउसंग लेपतना अपडेट पिजरखे नसु चैनल सिगी मेकेदगी म्यामना थमजरी एंड थैंक यू